memory, ningsingbagi sakti. Business, profession, natraga atopa occupation da mai pakpa haibasi afaba memory amagi makhayam na poli. Memory, how to develop, train and use it. William Walker Atkinson na iba larik asidagi aikogi memory karamna fagathangani kangminasi. Aikoina khanba amadi khangba khudingmak aikogi mind gi subconscious region da record tawi. Good memory lainabagidamak attention pigidabani haibadi concentrate tawdabani. Inattentive oiba mioidi poor memories laigani. Great attention piragadi subconscious region da mayak sengna record tawgani. Attention khara piragadi khara record tawgani. Attention amata pidragadi amata record tawroi. Interest watpasina attention fazana pidabagi achoba maram amani. Aikoina potsak amagi maramda yamna interesting oiragadi maduda attention henna piduna madubu henna ningsingani. Oza amana maki satra singda sangi manasi makoigi machigi mathakta natraga makhada natraga matungda natraga mamangda karomda panbage akhangba sing khut thangatnaba haiba matamda satra anikak khut thangalakhi. Ayambana khangdabagi maramsi maduda thoina interesting oirudaba amadi attention pirudabagini. Aikoigi mitmangda leiba potsak ama ningsingge hairagadi potsak aduda interesting ohenbiu. Attention pibiu potsak adugi details hanjan ningsingba practice tabiu. Mitmangda leikiba potsak ama ningsingba ngamdragadi aikoigi mitki retina fawbatang yoroklaga mind dadi yoroktre haibani. Aduna ningsingba pamliba potsak adudi retina dagi yengba natabida mind dagi oina yengbiu. Memory phagatnabagidamak maru oiba rules amuka ningsingsi potsak aduda interesting ohenbiu. Attention pibiu potsak adu ningsingba practice tabiu. Loiba fawba yengbibagidamakta mayam punamakpu hainanga leitana thagatjari.